Director General of Civil Aviation DGC na Indigo gi flight cancel tawbagi matangda pungkun gamari gi manungda maram khangalaknaba Indigo gi CEO da so cause notice sama Toukhre haidi loina na Civil Aviation Ministry gi maikaidagi so passenger singi 100% famado ngasi numidang pung nipan fawgi manungda handoknaba su KHANGHANKHRE haidi nakalamaromda Ngarangsu Indigo gi flight sama Henna cancel tawki flight cancel tawkiba sina miyamda sathok sasinda khudong sadaba kaya thokaliba si koknaba railway na lakliba numit humni asida akanaba rail service marfu ka mapan tongan ba zone singdagi selan ba hauragani akanaba thaurang asi ningtham tha oirakpaga loinana paktagna na flight cancel tarakpana passenger singi masing hengalakpadagi laukalakbani basina miyamda sathok sasin tawbada hena khudong sahalagani hairi railway na laukalakpa thaurang asigi manungsanna Pune dagi Bengaluru Pune dagi Delhi amasung Mumbai dagi Delhi fawba satkadaba akanaba train gari taragamari selhangadauri Western Railway nasu tonganba rail gari tare selhanaba thaurang tawre South Central Railway nasu akanaba rail gari ahum thaurang tawduna selhanaba thabak laukhatle haina pawasina makatari